haidokpa yadabagi adumaina tawba mali adu hojiksu government semni haidana MLA makai Delhi da loina hajira ka haigadra hojiksu loina ma ada leiri in tai sisida akoi hoji hidak tawge in thibada ama ni di phangadra adu atai di ada loina ma adum kem tomna dana leiyena pau se admaina tai aduna makoi masel gi mraktadi adum unaba wari sana base adum thokpa jani adam amang na su koi gi politician amana haitare ne luchingba amana unari wari sanari hagi basu lei bako adum unaba se di adum lei haina badu lei solution purpang ngamdaba hari MLA sing adusu unai hari ba kuki gi marakta lei ba MLA sing adusu makoi gi di moi gi mabu sembi rai baitare mabu inkhat lei ba sing aduna haibu ma ya batabani adu magi masagi oina wafam amata phongdok nabagi makoida haksi leiba mande aduna kiboi khangboi moi hayu se hayu dum haiba se tau separate pami hayu dum haiba adu mai leiba jani an khalli aduna hojik leiriba singi area sing sida leiriba haitare kuki dominated area still leiriba yaning daba lan sigi matangda mitai na hobu nate koi lan si kuki na hobuni masi chumde kaina hairubagi hairubuda nukunda leibe yaro ena tantokpa mapanda sienba sidagi imphal lagi chelaga atopa state sienbudo nataba manungdagi chinthong chinjin su yam yauri boko adu makhoi singdo kana amatana phong haiba ngamdeba handa katani thadaugi luchingba sing makhoi dusu Manipur manungda leiraga haiba ngamoy Manipur manungda leitabagi hai ngamine aduna sidi hairiba misingdogi pendaba singdo phajana phongdok hanbadane Santi Hanjillakle chauba mating amu oinena khalleba Prime Minister na handak lalkilada haigibudu yam taba yam nungai yam phaje ado Manipur se India ki saruk ama oiribra oidabra adai du ma yang kana hainingdre ado Manipur se India ki saruk amani hairagadi immigrants sing na koi gi border states sing da sangjilaga tribal singi lam amusung hak matli makoi gi mathakta chapchawa lakhot kani lem tharoi haibani madumak sing na chathabiradi akhoi Manipur gi miyam na matam sangna dagi demand tawduna laiba NRC chana halu pangtho u ka na hairaga lauri se si adum masana pangthor ani kaina harau ba yai haibani da adubu Manipur di madu harau gadra tasengna thabo ino onthor kadra haibisi madi haibada yam ngamdaba haitare ngosagi lanse horkum tamsida koinu uri duni external aggression later adagi foreign han yaure aju kidajinon mai gi duni ado hairaga khara leraga Manipur gi sidi mui masen pangata hanaba yam hanagan ba haitare na koi mising je yam hanagan moin uhun badu ada naga kuki ga hanagi bisu sahi manga tro dum hanabani kaina hek haiba gumbo ko hajuk thoi ji ju koi gi furup ani gi marak thokpa conflict ni ga haiba ado mamang da haigi duna adusu India ki parliament ta yes adusu masana haigi bisu masana mu kaksaba sigumba luching masingsi masi kari haidong khangdeda ado Manipur masang dari machin thibada so kaide atai do de wa la atopa state amado oiramu dana se atopa state amado oiramu Bihar gumba state khar chawba mi yam ko UP go do oiramu Bengal do oiramu maru ni Bengal ga oiramu de ngai na loge dabni ado Manipur sidi koi moina si yam thoksa bida ba haitare koi singa hairak pasi to jai kadong no hai pai mere gi hai di ka an khalang ne ko aduna se khogi ining thau le sem basna jawna parliament ta khogi merger agreement to Manipur da mapung phana chatla hanbi yu kana hairak puse moi is mana hai ba mi ka yawra ini he kai khalam do ma le ba in kan bada hana gi levi sing sidi chatla ga uiru ngak tani do adam mukhoina pukhalamba yam haning dre da ado si khara haiba horuk pusi ju apaba mani aduga merger agreement ta yauriba kogi close ma'am
ꯅꯤꯡꯊꯤꯖꯅ ꯆꯠꯅꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯤꯁꯨ ꯌꯥꯝ ꯑꯐꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯗꯨꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯑꯣꯏꯕꯒꯤ ꯐꯤꯂꯤꯡꯁ ꯂꯩꯌꯦꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯣꯝꯗꯅ ꯑꯇꯣꯝꯕꯤ ꯃꯆꯥꯗ ꯂꯩꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯃꯥꯏꯅ ꯄꯤ ꯂꯩꯔꯒ ꯃꯗꯨ ꯑꯣꯏꯔꯗꯤ ꯃꯁꯥꯅ ꯁꯤꯒꯤ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯐꯤꯂꯤꯡꯁꯦ ꯂꯥꯛꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯍꯟꯗꯅꯕ ꯍꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯄꯣꯂꯤꯁꯤ ꯄꯥꯏꯈꯠꯂꯒꯦꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯔ .7 ꯀꯩꯅꯣ ꯑꯃ ꯌꯥꯎꯕꯗꯣ ꯍꯥꯏꯇ꯭ꯔꯥ ꯁꯤꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤ ꯄꯤꯒꯗꯕꯅꯦꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯄꯤꯔꯒꯦꯕ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯆꯥꯟꯁꯦꯁꯇꯣ ꯐꯪꯉꯝꯕꯗꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯀꯝꯄꯤꯠ ꯇꯧꯕꯗ ꯋꯥꯔꯕ ꯆꯥꯎꯈꯠꯄ ꯋꯥꯠꯂꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯪꯉꯝꯗꯧ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯗ ꯌꯦꯡꯉꯀꯥꯟꯗ 0.04% ꯈꯛꯇꯪ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯝꯄꯤꯠ ꯇꯧꯕꯗ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯕꯛ ꯀꯕꯛ ꯑꯃꯃꯝ ꯑꯅꯤꯒ ꯌꯥꯎꯔꯛꯏꯁꯤꯁꯨ ꯀꯣ ꯌꯥꯝꯗꯤ ꯂꯥꯏꯕꯛ ꯐꯔꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯤ ꯃꯈꯣꯏꯅ ꯊꯧꯁꯥꯕꯤꯗꯕꯅꯤ ꯊꯧꯁꯥꯕꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯂꯥꯎꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯈꯟꯊꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯦꯝꯆꯟꯗ꯭ꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯂꯦꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯄꯟꯕ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯃꯐꯝꯗ ꯃꯌꯨꯝꯗ ꯍꯟꯖꯜꯂꯛꯅꯕꯒꯤ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃꯁꯦ ꯂꯦꯞꯊꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯏ ꯕꯠ ꯂꯦꯞꯊꯣꯛꯏꯕ ꯃꯇꯝꯗꯣ ꯀꯔꯥꯏ ꯐꯥꯎꯕꯅ ꯍꯥꯏꯕꯒꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯊꯝꯗꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯐꯒꯠꯂꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯊꯔꯕꯒꯤ ꯄꯥꯎꯁꯦ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯟꯇꯤꯅꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯊꯕꯛ ꯈꯣꯡꯊꯥꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃ प्रजादा उहनबगी पोटसिदे हौसमक ताद्रि ओजा कमाय थमिनिगे शांति हंजिनलक्ली हारगदि कितम चाना दं माले हंजिनलक्ले हाइबगी महत्व को हंजिनलक्ली हारदि कंटिन्यूस टेन समत चटली दन को हंजिनलक्ले का हारगना पुरा हेत परफेक्ट टेन सम सखिबदो मानबदो हंजो हंजिनलक्तना अदा हंजिनलक्ली हारगदि सुम हंजिनलक्ली सही मरी मंगा हारजु यानेबा सुम हंजिनलक्ली हारजु यानेबा अदुनी हाइनिंग बसे अदन सिदा हंजिलक्लेना हाइबसी कदावाइदा हंजिलो हंजिली नोइसे कोइदा बापता दबा वकलता दबा याउरियेबो IDP सिंग फजन मयुमदा चंगम ngamdri adagi hauzik akoigi hoi mafam kharadabudi kitang janghanbasu ure adu ayambadi hanagi relief camp sing duda leirambadagi koigi prefabricated housing sarga hanagi mafam dudagi hongdo hanbane ba ayam tawrisi aduga mai magi hanagi periphery koigi area sing da leiramba yum adi laikai duda sarga hanjinbadi haju bhabagi oina di yaudi haitare adubu hoi moirangnom thangba saiki koktarom thangba swaisida mi khara changkin giba hanjin giba budi yaure adu tagasu madudi adu na masing yamba natti haibanida adu ma hanjilakle hare hanjilakle hairamini am tuna hanjin budu oirasanu aduga masi intentionally akoigi India government na Manipur da tangdu leitaba pimse hanjin hanaba honabada puksil sing honari brahib se simbasu yam hangningai oiba makhakne hoi South Asia da hojik oireiba magi political scenario haitare ko ada India na sari yausiliba magi geopolitics sigi mayam si factor mayam si yenga kanda Manipur da sum irang se sum sang tharagan lehen basi afabo oiro oi haibagi wakallo nama makoi da leiba mali aduna masi loishin ginaba honarak pagi mami dumadi koi da ui haitare masigi sisida miyam ji waram mani yam nungai ramroi adu masi loishin gibana phare kaina adugi wakaldi mandabo ko magi geopolitics tu da somda masi lang le ye khoi soi tare ka hair pagi adum do wakallon do man ba haitare Myanmar da Irang si thokraba matung si sida hojik Myanmar da China amusung Russia gi lanmi sing changthilakna hojik border surveillance yam kansa dare dano ko adagi
somda Bangladesh even Bangladesh na su degi India da usil laktabagi mo ma sum lakpa ade second na ki mapasi da China na airport sajel lakpa ada somda adwai da second na ki kilometer kun muktang pak pa kunithu kun du pak pu dai da balang na tat khitar di ong poksem free da duine ba mu haidi menman ta da ba phibum legi duine ba asiguma phibum ma lakpasi da North East ki state amada Irang sum lehen ba habse afabo oiroi hane India gi lusing ba singi kokti sangak pa male maduna ta targa di khara sangna dum lerim su ya yana haibe ya ene khalle aduda yam lusilai ji India gi wina di yam lusilak ne ba sigi South East Asia da oirei ba phim si ki kanda India gi wina di yam karena lusilak pa phim ma lakbasi da lai thu uba thausa ru da ba ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯛꯄ ꯄꯥꯝꯃꯨꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯡꯗꯨꯕꯨꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯂꯝꯗꯨꯗꯤ ꯃꯣꯏꯒꯤꯅꯦꯅ ꯍꯥꯏꯔꯨꯔꯕꯅꯤꯅ ꯃꯁꯤꯗꯒꯤ ꯃꯆꯦꯠ ꯇꯥꯈꯤꯕ ꯀꯥꯏꯈꯤꯕ ꯊꯣꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯖꯠꯇꯨꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯂꯩꯕꯅꯤꯅ ꯑꯗꯣꯝꯗ ꯌꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯈꯔꯗꯤ ꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ IDPꯁꯤꯡ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯖꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯃꯈꯩ ꯌꯦꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯒꯤ ꯎꯔꯦꯗꯅꯀꯣ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎꯗꯤ ꯆꯪꯕ ꯌꯥꯍꯟꯗꯕꯒꯤ ꯍꯟꯗꯛꯇ ꯁꯦ ꯏꯔꯥꯡ ꯊꯣꯛꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤ ꯑꯗꯨ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯊꯤꯟꯊꯝꯃꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯟꯅꯗꯕꯗꯒꯤ ꯊꯣꯛꯄ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯅꯀꯣ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯊꯣꯛꯍꯟꯒꯦ ꯍꯥꯏꯅ ꯊꯣꯛꯍꯟꯕ ꯃꯥꯟꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕꯅꯤꯅ ꯁꯤꯒꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯁꯥꯡꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝꯁꯤ ꯃꯁꯤꯅꯦꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯍꯟꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯤꯠ ꯁꯥ ꯃꯁꯥꯃꯛꯁꯤꯗ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯝꯃꯤꯅꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯥꯏꯗꯅ ꯍꯣꯟꯖꯤꯜꯂꯛꯈ꯭ꯔꯤꯃꯤ ꯑꯦꯔꯥꯎꯟ 60,000 ꯃꯨꯛꯅꯤ ꯍꯣꯟꯖꯤꯜꯂꯛꯈ꯭ꯔꯤꯁꯦ ꯑꯗꯣ ꯍꯣꯟꯖꯤꯜꯂꯛꯄꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯛꯇꯨꯗ ꯃꯣꯏꯅ ꯉꯝꯃꯤꯕꯨ adum election di pangthok khidna ko irang mak tu election pangthok puding ngam meba kaim ta soyhandana adu radi si irang si di election duga haibam khangatre ba ko aduna asigumba mayam si yengor kanda miyam na he haira ise manipur thokli ba si di proxy war ne aduna masidi ngasagi director duna anytime lusilasi haiba kanda adum lusin khiba yani madugi lusin gada mafam amusung matam dudi aikoina hajik haibadi warane ba aduna aikoida hojik leriba langiba miyam da langtak na haliba mayam si si kyam krin saki dunu haiba ngamde hojik amuka aikoina urise PR pamien hairam badagi PR sin kaim to da ba phima ma laabnina PR pamdre masagi popular government amat lehen biro and haibagi matang amsung yore iba ado yorok pasi mamangi aikogi MLA sin ka haibadi July tha da soi chemani ka haramani July de mo soi bidagi August ta si da soi ko semani haibani August ta si tangkhai jen gre ado sibaw da mamim to ude ada akoina uzabadadi aina han ju dom haijabani hojik maruina Bihar election se lakadore na ko October November sisida noi mikhalse pangtho ani masigi mamangda Manipur da popular government am semaga khogi opposition gi wang ngangbam ama pidana ba moi soi ki honar kanina khalle aduna masil loi graba matungda akoina tajabane December swaida di anoba government ama at least maming tagi wora su semna ba honar kani haibagi adugum ofam layena tai kai bok chum no jide khoi haju maki udebani na haiba ngam moy ko masu uthok pusu ya ba aduga matam du di mathangi lakadori ba 27 gi election si only khoi 12 month
adoi mutai ngari 14 months ko ko February inch March asibau manungda losin dori ni na asibau da ila 13 months ko bagi matam amadi makoi da asagi sidal lairiba sungka ka dong mandraba MLA kharadi matam du da makoi da power je pichel laga makoi gi da khallaga election gi da mak yenga party gi da mak yenga government se semalak pa yai habagi afam du ne ba lairise aduna masigi mamang da di anyhow Manipur Irang se loshil laga kogi kari haini election di kogi kudong sabam lobam mama soidana yinga kani madu bawbudi koi ngaimin ba tai na smai thamjaki okay zane sam phasan thambi khre ki election gi matang se haba tare masada so adum mak akoina su tajaba matam da haba tare koi gi 27 gi election 2017 election to whether even in Handak Sanctuary ba another 6 months more extend to Rebasigi PR se koi logical da koi popular government ma sem ko ya bagi possibilities de koi Brazasina so the later katra have gi pot na de khallaga su lai bani ai ani shubar 2000 point oza Hemchandra lak chage oza koi gi president's rule lai kan manu sa koi center na lengak pari bani masida koi gi separate administration talaga lai ba koi gi MLA minister sing se koi VJP su yari bani visa ado itara gadi president's rule lai ngan manu sida koi Manipur gi koi Imphal area da unaba ya da tarang so koi atopa mphom tarakanda koi gi punchalakanda MLA VJP gi lai ba MLA minister sing se koi punchalakanda koi koi ba koi dok kumbasi political dialogue kumbasi tawgi steps lokot padi ude adubu hariba leader oriba makoina koi gi irang hori base koi gi instruction chipira ka da koi gi militant myam side koi gi makoi gi yaka matungi na jatoini adubu hariba leader sing sigi matak da koi gi ngasi faw da party gi side gi oi tarasu koi gi action se lokot pase amata udaba gi poram khak sule adubu koi gi yamna masakna arba leader am khak na ngasi sa phongdo ki bada koi gi president's rule lei bagi matang sa habitare koi gi chinda di koi president's rule se pam da badi sara ka da koi president's rule lak na ba khoda ba koi gi leader sing lei ta ba nate ha wafam su phongdo ki ba habitare masida kamani yengba ya koi Manipur da irang hanjale hai manung da di political crisis adumak di thok aga lei bagi poram khak so koi na ui kamai thamini ngoza politics to kangbu gi di adum sihida dum kudung sab lauduna pangdo nungai sudum yauzanida ngasagi Manipur thugaina bo khonba kan de BJP yawi sima lali haibada yadong mande maramdi kuki gi MLA BJP gi MLA tarit yauri phokna lawni moi mathak ta kem tongam de adagi phokna nongmai kapsin ba mi hatpada kem tawde adum yarga yeng lei aduga aikoigi MLA sing amsung moigi MLA sing unadi haibasidi ai haibangam de moije adum intimate oina kai kai dano adum salaga pongdu unabagi haidi haidok pa yada bagi adumaina tawba male adu hojiksu government semni haidana MLA makai Delhi da loina hajira ka wa haigadra hojiksu loina ma ada leiri in tai sisida koi hauji hidak tawge in thibada ama ni di phangadra ado atai di ada loina ma adum kem tawna dana leiyena pau se dmaina tai aduna makoi masel gi mraktadi adum unaba wari sana base adum thokpa jani adam amang na su koi gi politician amana hai haidare ne luchingba mana unari wari sanari hagi basu leibo ko adum unabasi di adum lei haina bu lei solution purpangam dawa hari MLA sing adusu unai hariba kuki gi marakta leriba MLA sing adusu makoi gi di moi gi mabu sembi rai bai tare mabu inkhat laiba sing aduna haibu ma ya batabani adu magi masagi oina wafam amata phongdok nabagi makoi da hak si leiba mande aduna kiboi khangboi moi hayu se hayu dum haiba se tau separate pami hayu dum haiba adu mai leiba jani an khalli aduna hojik leiriba singi area sing sida leiriba haitare kuki dominated area still leiriba yaning daba lan sigi matangda mitaina hobu nate koi lan si kuki na hobuni masi chumde kaina hairubagi hairubuda nukunda leiba yaro ena tantokpa mapanda sienba sidagi Imphal lagi chelaga atopa state sienbudo nataba manungdagi chinthong chinjen su yam yauri boko adu makhoi singdo kana amatana phong haiba ngamdeba handa katani thadaugi luchingba sing makhoi dusu
Manipur manungda leiraga haiba ngamoy Manipur manungda leitabagi hai ngamine aduna sidi hairiba misingdugi pendaba singdo phajana phongdok hanbadane Santi Hanjillakle achouba mating ama oinena khalleba Prime Minister na handak lalkilada haigibadu yam taba yam nungai yam phaje ado Manipur se India ki saruk ama oiribra oidabra adai duma yam kanna hainingdre ado Manipur ji India ki saruk amani hairagadi immigrants sing na khoi border states sing da sangjila tribal singi lam amusung hak matli makhoi gi mathakta chapchawa lahot kani lem tharoi haibani madumak singna chathabiradi akhoi gi Manipur gi miyam na matam sangna dagi demand tawduna laiba NRC chana halu pangtho u ka na hairaga lauri se si adum masana pangthor ani kaina harau ba yai haibani da adubu Manipur di madu harau gadra tasengna thabo ino ontor gadra haibsimadi haibada yam ngamdaba haitare ngosagi lanse horkum tamsida koino uriduni external aggression leire adagi foreign han yaure aju kidajination maigi duni ado hairaga khara leiraga Manipur gi sidi mui masen pangata hanaba yam hanagan ba haitare na koi mising je yam hanagan moino uhunbadu ada naga kuki ga hanagi bisu sahi manga tro dum hanabani kaina hek haiba gumbo ko hajuk thoi ji ju koi gi furup ani gi marakta thokpa conflict ni ga haiba ado mamang da haigi duna adusu India ki parliament ta adusu masana haigi bisu masana mu kaksaba sigumba luching masingsi musi kari haidong khangdeda ado Manipur ki masang dari machin fribada so kaide atai de or de wa la atopa state amado oiramu dana se atopa state amado oiramu Bihar gumba state khar chawba mi yam ba UP go do oiramu Bengal do oiramu maru ni Bengal ga oiramu de ngai na loge dabni ado Manipur sidi koi moina si yam thoksa bida ba haitare koi singa hairak pasi to jai kadong no hai pai mere gi hai di ka an khalang ne ko aduna se khoi gi ining thau le sem basna jawona parliament ta khoi gi merger agreement to Manipur da mapung phana chatla hanbi yu ga na hairak puse moi is mana hai ba mi ka yawra ini he kai khalam do ma le ba in kan bada hana gi levi sing sidi chatla ga uiru ngak tani do adam mukhoina pukhalamba yam haning dre da ado si khara haiba horuk si ju afaba mani aduga merger agreement ta yawiba khoi close ma'am ningthi jana chatna halagadi akoi si ju yam afaba state am ogidam ni haiba ni da maduta natana makoina Manipur gi missing se anti Indian oibagi feelings layen haido hairam da basu yae ada sondana atomi masada laiba treatment maina pi leraga madu oradi masana sigi anti Indian feelings je lakta ba natro adudi moina lan ba natro la handana ba we ngasi phawda kari policy paikhat lage ba merger agreement yauri ba masagi kenodra 0.7 dra keno mo yawudo aitra sisida thabak ingkhangi thabak singse Manipur la ko mi singsi pidam ne khudung cha pi na haibna tra ba madu ngasi phawda kari pirage sineba adugi sanse so phangamadi mainland India ga compete to budo waraba chakut po wali ba state sigi mahiroi sing adagi miyam sing asi khudung chaba kitang orju phangam dong na tra ngasi masing yam da ba India gi population ni yang kanda 0.04% khaktang oiba Manipur gi miyam sing India gi achuk yam ba miyam sigi marakta compete to buda kamaina mai pak tu no haibani masi dagi hendok tuna kawa amu mani ga yaure ji juko yam di la bek phara bazani ado masi makuina thausabi dabuduna maram ora kanda ngasi gi Manipur gi miyam na pen da kholau miyam lawruk pani haibse India na munna ningsing pham thoi khantha ga dabni ana smai thamjaga